Hai mayam, mayam puno ko ahan mapagtadang mala himang na taram ng sari mayam ay ngasi ko Morang Bazaar gi kal himam na nagi to kalda ay ngasi tugal sulang kata hingga gila hindi ko Ho sige. ho se. Ye ngasi ko se. Masudi am lai ko. Se na pa maka lo di ko. Ay ang Oh, gi kun sata. Yang pasai si je lo no bini. Yang pasai ko. Kiri yang pasai ra dui ni si se. ko di kubul si maman sa kaya da lay Ko pa la je se. Pa li sin pa na tanga do ka bizari. Si che chi da. Su chi da. Su kiri am la je ko ko se. Se na pa maka lo do. Yeng bi ko. ani siga sa toy din ni buko nipan da Tanga do ko la je ba. mayam si kubul si di sini pang da tanga lay ko mayam si dum nanaw himam Morang Bazaar gi da lay ni ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯂꯩꯕꯅꯦꯀꯣ ꯃꯌꯥꯝꯅꯕꯨꯗꯤ ꯆꯦꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯃꯣꯏꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯖꯕꯅꯦꯀꯣ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯌꯦꯡꯒꯦ ꯆꯦꯗꯨ ꯉꯁꯤ ꯃꯣꯏꯗꯤ ꯗꯨꯀꯥꯟꯗꯨꯗ ꯆꯨꯝꯂꯨ ꯑꯃꯈꯛꯇꯪ ꯌꯦꯡꯒꯦꯅ ꯂꯥꯛꯏ ꯏꯆꯦꯁꯨ ꯌꯦꯡꯕ ꯂꯥꯛꯆꯩꯅꯦ ꯏꯆꯦꯁꯨ ꯀꯂꯔ ꯑꯄꯥꯝꯕ ꯈꯟꯕꯤ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯂꯣꯏ ꯂꯩꯅꯤ ꯏꯆꯦ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯒ ꯑꯄꯥꯝꯕ ꯈꯟꯕꯤꯌꯨꯀꯣ ꯌꯦꯡꯁꯤ ꯄꯤꯗꯣꯏꯅꯤ ꯃꯌꯥꯝꯒꯤꯁꯨ ꯑꯩꯈꯣꯏ ꯄꯤꯗꯣꯏꯅꯤꯀꯣ ꯂꯥꯛꯑꯣ ꯀꯦꯔꯒ ꯑꯝꯇ ꯏꯟꯁꯤꯀꯣ ꯌꯥꯝ ꯐꯖꯩ ꯀꯂꯔꯗꯤ ꯌꯥꯝ ꯂꯥꯛꯁꯤꯟꯖꯔꯦ ꯏꯆꯦꯗꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯂꯦꯝꯃꯦ ꯁꯤ ꯃꯆꯨꯁꯤꯁꯨꯀꯣ ꯑꯗꯨꯝ ꯑꯀꯦꯕꯤ ꯃꯥꯜꯂꯦꯕ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯁꯨ ꯑꯝꯇ ꯀꯦꯕꯤꯌꯨ ꯏꯆꯦꯁꯨ ꯑꯝꯇ ꯀꯦꯍꯟꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯀꯣ ꯑꯩꯈꯣꯏꯅ ꯀꯦꯍꯜꯂꯗꯣꯏꯅꯤ ꯏꯆꯦꯁꯦ ꯂꯥꯛꯄꯒꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯦ ꯂꯥꯛꯄꯁꯨꯀꯣ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯁꯨꯛꯅꯤ ꯈꯨꯀꯨꯟ ꯁꯨꯛ ꯑꯀꯦꯂ ꯁꯨꯛ ꯁꯨꯛꯅꯤ 9,500 ꯈꯛꯇꯅꯤ ꯃꯌꯥꯝꯒꯤ ꯑꯣꯐꯔꯗꯣ ꯊꯥꯖꯩꯁꯦ ꯏꯆꯦꯁꯨ ꯑꯣꯐꯔ ꯄꯤꯗꯣꯏꯅꯤ ꯀꯣꯄꯤꯅꯦ ꯅꯥꯃ ꯀꯣꯄꯤ ꯁꯤꯁꯨ ꯑꯅꯧꯕ ꯂꯥꯛꯄꯅꯦ ꯌꯥꯝ ꯐꯖꯕꯅꯤ ꯏꯆꯦ ꯁꯤꯅ 5ꯒ 1,900ꯗ ꯑꯩꯈꯣꯏ ꯑꯣꯐꯔ ꯂꯩꯖꯔꯤꯁꯦ ꯅꯥꯃ ꯀꯣꯄꯤꯁꯤꯅ ꯍꯣꯏ ꯍꯣꯏ 5ꯒ 1,900 ꯍꯣꯏ ꯑꯅꯤꯁꯤ ꯁꯦꯠ ꯑꯣꯏꯗꯣꯏꯕ ꯀꯂꯔꯒꯤꯗꯤ ꯌꯥꯝ ꯂꯩꯖꯩꯕ ꯑꯩꯈꯣꯏꯁꯦ ꯌꯦꯡꯁꯤꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯂꯥꯏꯇꯤꯡ ꯈꯨꯔꯨꯝꯕꯗ ꯈꯣꯠꯄꯗꯀꯣ ꯂꯣꯏꯅ ꯏꯆꯟ ꯆꯟꯅꯕ ꯃꯆꯨ ꯑꯣꯏꯗꯣꯏꯅꯤ ꯏꯆꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯗꯤ ꯆꯦꯒꯤꯁꯦ ꯑꯇꯩ ꯑꯇꯩꯗꯤ ꯌꯦꯡꯉꯔꯣꯏꯒꯦꯕꯀꯣ ꯑꯁꯤꯁꯨ ꯑꯩꯅ ꯌꯦꯡꯉꯒꯦ ꯁꯤꯁꯨ ꯑꯣꯏꯅ ꯍꯣꯏ ꯌꯥꯏ ꯏꯆꯦ ꯏꯆꯦꯒ ꯑꯣꯐꯔꯁꯨ ꯄꯤꯗꯣꯏꯅꯤ ꯏꯆꯦ ꯂꯥꯛꯄꯒꯤ ꯌꯥꯝ ꯁꯤ ꯐꯅꯦꯛꯀ ꯁꯨꯠ ꯅꯠꯇꯕꯗꯅꯦ ꯑꯇꯣꯞꯄ ꯑꯅꯧꯕ ꯐꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡꯗ ꯆꯦ ꯈꯤꯇꯪ ꯃꯌꯥꯝ ꯌꯦꯡꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯔꯥꯁꯤꯒꯤ ꯂꯣꯏꯅ ꯌꯦꯡꯁꯤꯀꯣ ꯔꯥꯁꯤꯒꯤ ꯂꯥꯛꯑꯦ ꯌꯦꯡꯉꯁꯤ ꯔꯥꯁꯤꯒꯤ ꯐꯤꯅꯤꯕ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯄꯤꯡ ꯀꯂꯔꯅꯤꯁꯦ ꯂꯥꯏꯇꯤꯡ ꯈꯨꯔꯨꯝꯕꯁꯨ ꯌꯥꯔꯦ ꯏꯆꯟ ꯆꯟꯅꯕ ꯃꯆꯨ ꯑꯣꯏꯗꯣꯏꯅꯤ ꯔꯥꯁꯤꯒꯤ ꯃꯨꯀꯥ ꯀꯌꯥꯃꯨꯛꯇ ꯂꯩꯒꯦ 1,000ꯒ 400 ꯈꯛ ꯊꯥꯖꯔꯤ ꯔꯥꯁꯤꯔꯤꯁꯦ ꯑꯃꯒ ꯆꯠꯇ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯁꯦ ꯂꯦꯝꯃꯦ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯩ ꯀꯂꯔꯗꯤ ꯌꯥꯝ ꯂꯩꯖꯩ ꯑꯩꯈꯣꯏꯁꯦ ꯏꯆꯦꯅ ꯑꯄꯥꯝꯕ ꯀꯂꯔꯗꯣ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯌꯥꯅꯤ ꯃꯌꯥꯝꯁꯨ ꯑꯄꯥꯝꯕ ꯈꯟꯕꯤꯌꯨ ꯏꯆꯦꯁꯨ ꯈꯟꯖꯔꯤ ꯃꯌꯥꯝ ꯐꯖꯕ ꯉꯥꯛꯇꯅꯤꯀꯣ ꯐꯖꯕ ꯉꯥꯛꯇꯅꯤ ꯐꯖꯕꯗꯅ ꯈꯟꯐꯝ ꯈꯪꯉꯔꯣꯏ ꯃꯌꯥꯝꯁꯨ ꯈꯜꯂꯁꯤ ꯀꯂꯔꯗꯤ ꯌꯥꯝ ꯂꯩ ꯑꯄꯥꯝꯕꯗꯣ ꯈꯟꯕꯤꯌꯨ ꯍꯣꯏ ꯏꯆꯦ ꯃꯆꯨꯗꯣ ꯈꯔ ꯄꯨꯊꯣꯔꯛꯑꯒꯦ ꯁꯤ ꯀꯂꯔꯁꯤ ꯌꯥꯝ ꯂꯦꯝꯃꯤ ꯏꯆꯦ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯌam ꯐꯖꯩ ꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯣ ꯏꯆꯦ ꯐꯅꯦꯛꯇꯤ ꯃꯌꯦꯛ ꯅꯥꯏꯕꯁꯤꯒ ꯄꯥꯝꯃꯤ ꯂꯩ ꯃꯌꯦꯛ ꯅꯥꯏꯕꯗꯪ ꯈꯛꯇ ꯌꯦꯡꯖꯒꯦ ꯗꯤꯄꯥ ꯃꯌꯦꯛ ꯅꯥꯏꯕꯗ ꯑꯝꯇ ꯄꯨꯔꯛꯑꯣ ꯁꯤꯒ ꯆꯥꯟꯅꯕ ꯀꯂꯔꯗꯤ ꯌꯥꯝ ꯂꯩ ꯏꯆꯦ ꯏꯆꯦꯅ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯂꯔꯒꯤꯗꯤ ꯌꯥꯝ ꯂꯩꯖꯔꯦ ꯏꯆꯦ ꯑꯉꯧꯕꯗ ꯍꯥꯏꯔꯗꯤ ꯑꯉꯧꯕ ꯃꯄꯥꯟ ꯃꯆꯨ ꯂꯣꯏ ꯂꯩꯅꯤ ꯑꯍꯟ ꯅꯍꯥ ꯌꯥꯕꯤ ꯂꯣꯏꯅ ꯑꯗꯨꯝ ꯄꯥꯏꯔꯦꯀꯣ ꯄꯥꯏ ꯌꯥꯔꯦ ꯁꯤꯒ ꯄꯥꯅꯤꯡꯉꯁꯨ ꯌꯥꯔꯦ ꯃꯌꯦꯛ ꯅꯥꯏꯕꯁꯤꯡꯁꯤꯒ ꯑꯗꯨꯝ ꯄꯥꯔꯁꯨ ꯌꯥꯔꯦꯀꯣ ꯃꯌꯦꯛ ꯅꯥꯏꯕꯁꯤꯗꯤ ꯀꯌꯥꯒ 9,500ꯗ ꯑꯣꯐꯔ ꯂꯩ ꯏꯆꯦ 9,500ꯗ 9,500ꯗ ꯑꯣꯐꯔ ꯂꯩ ꯃꯌꯥꯝ ꯂꯥꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯝ ꯀꯣ ꯏꯆꯦꯅ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ ꯂꯥꯛꯑꯣ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯍꯥꯏꯗꯤꯀꯣ ꯃꯆꯨꯁꯦ ꯂꯦꯝꯃꯦꯀꯣ ꯂꯩꯇ꯭ꯔꯦ ꯌꯥꯔꯅꯤ ꯑꯍꯟ ꯍꯥꯠꯂ ꯌꯥꯗꯣꯏꯅꯤ ꯌꯥꯝ ꯐꯖꯩ ꯏꯆꯦ ꯑꯁꯤꯃꯒ ꯇꯧꯔꯁꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯃꯨꯛ ꯆꯠꯄ ꯌꯥꯕ ꯏꯟꯕ ꯌꯥꯕ ꯏꯅꯔꯖꯤ ꯃꯆꯥꯗꯨꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯃꯤꯒꯤ ꯑꯅꯧꯕ ꯂꯥꯛꯄꯗꯣ ꯑꯌꯨꯛꯗꯪ ꯏꯟꯕꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯀꯩꯒꯨꯝꯕ ꯌꯥꯒꯗ꯭ꯔꯥ ꯁꯤ ꯀꯌꯥꯃꯨꯛ ꯈꯛꯇꯅꯣ
누가 신은 선이가 혼자도 거들지. 그래서 시험 파세 너 몰라 버리 그래서 내가 시험 봤네. 야 너무 그래 시험 봤네. 시험 파세 그거 이 스무가 아니고 양 파세 이제 뭐뭐 시험 호바 고사든 스탠드 레벨 거. 양 파세 라오 매암 시험 락실레 시험 스만 매암 서파 먹달래 컴퓨터 라오 거기 시험 파세 실로시. 아니 할 레이지. 마사지 뭐 뭘 합실러. 야야 할 레이지. 그거 레이지. 마사지 막 합실러. 그래 그래. 시험 파세 거지. Sino boda ni masana daw ko. Siya pa ni sumpa sa ni gum ja ko tani se. Siya pa sa ni su. Hadi mamanuwala ga su masana na piyam lay ko. Ho ma'am lak silo ye ngasi. Siya pa sa. Sige pe ko, sige ko. Kayo kasi lam mo na bro. Makita ra magiya bro. Yeah, sige ko. Kaya makita ra magiya ko. Pare. Do mayam su hadi po ni lay su patilungay ko mayang bazar gi mathakta leba akhoi gi dukan hadi mayam na su hina khangam ko nanaw himang gi dukan da lasin biro mayam gi apam da piron se makan ko di makiloi namang phangni hai tare ko mayam gi khudam sa do yini sila ko mayam ni sila gi siya ko Yeah, pula sendiri ko maya. Bye.